Adubu Laibak Tibidi foot over bracing Ashida Amot Akai Mayam ama Peisinduna Leiba Maramna Achad walk Toba sing the Kudong Chadabakayam Tokale. VJP na luching balengak asina tawkiba masak thokpa thabak singi manungda ama oiriba foot over bracing yeng sinbiba watpagi anba oina Chief Minister N Birena Kanglagi nongchuk thamba sarukta foot over bridge ama sangaduna miyamda khusinaki masigi matung Imphal gi tongan mambafam sing habidi Kaisampad Imphal College mawang amasung BT Rota foot over bracing sengaki adubu live activity foot over bracing Ashida Amot Akai Mayam ama Peisinduna Leiba Maramna achad walk toba singda khudong chadaba kayam thokhale Fibam Singh asi Mami TV ki staff reporter Saidur Maipamna koina chatuna yengsilubada thengnarakibani lambi lanthok lansinda hena khudong chanabagi wakalonda Ministry of Road Transport ki sentang makhada foot over bracing semgakhibani Sanjay Infra Product Limited Highway Company amana lupa crore kaya sangna sakiba foot over bracing asi ngasidi hanna yengsinbidabagi mami chauna tare Imphal Municipal Corporation Imphal Sahar Luna na thamnabagi pandamda sit sembaki thabak akanba maongda numit khudingi satharibani adubu live activity foot over bracing asidadi sit sembaki thabak asi chathade masina maram oiraga foot over brace da leiriba Amot Akai sing asina leina sandorakadra habigi akiba poknare asigumba acharawak sing da khudong chada ba thokaliba si thoktana ba mari lenaba singna athubada akanba meeting changhaningbagi apamba foot over brace asida chathok sa sentauriba singna phungdok narakli